Moreda Kuki militant singna state force singda lepa leitana landaraktuna security personnel sing misimina yaurok leba asigi yenglaga state force ki mateng pangnaba Indian Air Force ki advanced light helicopter ani ngarang numidang athengbada Imphal airport ta thunglare Moreda oirakliba fibam asina maram oiraga Moreda leiriba state force sing asigi mateng pangnabagidamak helicopter tharang tawbinaba Manipur lenga ki commissioner home T Ranjitna home ministry gi additional secretary da ayiba cherol thaduna haijakibani Imphal dagi kilometer chamatara rom lapna Indo-Myanmar ngamkhaida leiriba More town da mathau tawduna leiriba state force singi mathakta Kuki militant singna leptana landarakpa asina maram oiraga leikhagi lambida ahenba force sing tengnokpal lansinduna changsinba ngamdana leiri Home Ministry da thakiba cherol aduda state asigi law and order gi phibam yengbiraga amadi More da leiriba personal sing asigi hidak langthak changdaba yadaba potlam sing amadi asokapan yaurakpada puthok pusin tawnaba helicopter Imphal da station tawduna nimit taret nigi oina thambinaba haijakibani Cherol thaduna haijakraba matung ngarang numidang pung 8 tabada Indian Air Force ki advanced light helicopter ALH ani adu Imphal airport ta thunglakibani Twin engine oibata natana multi-role multi-mission new generation ki helicopter asida camera recorder na chingba tongan ba facility kaya marumsu yauri hairi